ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯌꯥꯗꯦ ꯆꯥꯛ ꯈꯔ ꯋꯥꯠꯂꯦ ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡꯁꯤꯕꯨ ꯍꯧꯖꯤꯛ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯔꯦ ꯉꯥꯁꯦ ꯉꯥꯏꯕꯗ ꯑꯗꯣ ꯁꯔꯦꯡꯁꯦ ꯌꯧꯗꯤ ꯌꯧꯔꯛꯑꯦ ꯁꯦꯝꯃꯒ ꯊꯣꯡꯉꯒ ꯆꯥꯔꯛꯄꯗꯗꯤ ꯍꯣꯔꯦꯟ ꯐꯖꯔꯅꯤ ꯄꯨꯡꯁꯦ ꯁꯤꯅ ꯉꯁꯤꯒꯤ ꯁꯔꯦꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯔꯦꯡ ꯑꯁꯦꯝꯕꯗꯨꯅꯤ ꯃꯁꯛꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯏꯈꯨꯕꯨ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯣꯏꯒꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯉꯁꯤꯗꯤ ꯄꯨꯖꯔꯦ ꯍꯥꯏꯔꯤꯕ ꯃꯊꯦꯜꯁꯦ ꯃꯇꯝ ꯈꯔ ꯉꯥꯏꯍꯟꯕꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯔꯦꯡ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛꯅꯦ ꯍꯋꯥꯏ ꯃꯇꯣꯟꯅꯦ ꯌꯥꯏꯄꯟꯅꯦ ꯍꯪꯒꯥꯝ ꯌꯦꯂꯥ ꯃꯇꯣꯟꯅꯦ ꯇꯧꯔꯒ ꯊꯣꯏꯗꯤꯡ ꯍꯥꯞꯄꯒ ꯁꯨꯕ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯁꯤꯡꯖꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯅ ꯆꯝꯐꯨꯠ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯆꯝꯐꯨꯠ ꯁꯤꯗꯤ ꯉꯍꯥꯟꯉꯩ ꯎꯗꯕ ꯍꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕ ꯃꯌꯥꯝꯅ ꯌꯥꯝꯃꯟꯕꯗꯒꯤ ꯊꯝꯖꯤꯜꯂꯨꯔꯕ ꯗ꯭ꯔꯦꯁ ꯐꯖꯕꯁꯦ ꯄꯨꯊꯣꯛꯆꯔꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ 와, 고하고 뭐 이래래 이래. 섹시한 하이제는 돼.
ꯃꯔꯨꯗꯤ ꯈꯔ ꯌꯥꯎ ꯃꯔꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯦꯗ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯌꯥꯗꯦ ꯆꯥꯛ ꯈꯔ ꯋꯥꯠꯂꯦ ꯑꯁ ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡꯁꯤꯕꯨ ꯆꯥꯛ ꯈꯔ ꯂꯧꯔꯛꯀꯦ ꯆꯥꯛ ꯐꯣꯔꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯤꯒꯤꯉꯩꯁꯦ ꯄꯨꯂꯞ ꯇꯣꯠꯁꯟꯕ ꯌꯥꯅꯕ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯃꯀꯣꯛꯁꯤ ꯂꯦꯝꯍꯧ ꯇꯥꯔꯦ ꯃꯌꯥꯁꯤꯗꯤ ꯆꯥꯏꯌꯦ ꯆꯥꯏꯌꯦ
Siedadi pannaba saruk yaudrawni tawage. Chinalas. Sắp rồi. Ở đây ra rồi mình đã mà thằng yêu xin mà tao cái mà thằng video đó ngoài bấm qua rồi